ꯍꯜꯂꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯅꯧꯕ ꯃꯨꯛꯕꯥꯡ ꯑꯃꯨꯛ ꯄꯨꯔ ꯂꯥꯛꯑꯦ ꯀꯩꯅꯣ ꯉꯁꯤ ꯃꯊꯦꯜꯁꯤꯗꯤꯀꯣ ꯑꯌꯥ ꯁꯣꯏꯈ꯭ꯔꯦ ꯃꯌꯥꯝ ꯉꯥꯏꯈꯣ ꯍꯜꯂꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯨꯛꯕꯥꯡꯁꯦ ꯉꯁꯤ ꯑꯅꯧꯕ ꯃꯨꯛꯕꯥꯡꯅꯤ ꯀꯔꯤ ꯃꯨꯛꯕꯥꯡꯅꯣ ꯍꯥꯏꯗꯤꯀꯣ ꯑꯅꯧꯕ ꯃꯨꯛꯕꯥꯡꯅꯤ ꯃꯊꯦꯜ ꯑꯅꯧꯕ ꯄꯨꯔ ꯂꯥꯛꯑꯦ ꯍꯥꯏꯕꯅꯤ ꯉꯁꯤ ꯎꯇꯤ ꯑꯁꯪꯕ ꯊꯣꯡꯕ ꯑꯃ ꯁꯤꯒ ꯏꯂꯤꯁꯥ ꯃꯥꯟꯕꯤ ꯕꯖꯥ ꯍꯥꯏꯗꯤ ꯑꯉꯧꯕ ꯑꯃ ꯁꯤꯒꯅ ꯁꯤꯡꯖꯨ ꯑꯃ ꯑꯗꯩ ꯁꯤꯒꯅ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯁꯤ ꯃꯃꯤꯡꯗꯤ ꯅꯨꯡꯁꯨꯛ ꯑꯃ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝ ꯋꯥ ꯉꯥꯡꯅꯗꯕꯤꯗ ꯆꯥꯕ ꯍꯧꯔꯁꯤꯀꯣ ꯏꯁꯤꯡ ꯈꯤꯇꯪ ꯊꯛꯆꯤꯜꯂꯒꯦ ꯆꯥꯔꯒꯦ ꯃꯌꯥꯝ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯤ ꯒꯨꯡꯒꯥꯡ ꯂꯥꯛꯏꯅꯤ ꯍꯥꯄꯛꯑꯅꯨ ꯇꯣ ꯃꯌꯥꯝꯗ ꯑꯍꯥꯟꯕ ꯏꯜꯂꯛꯀꯦꯀꯣ ꯁꯤꯡꯖꯨ ꯈꯔ ꯍꯥꯞꯆꯤꯜꯂꯒꯦ ꯍꯥꯞꯄꯛꯑꯒꯦ ꯉꯥ ꯑꯇꯥꯎꯕꯁꯤꯃꯛꯀ ꯃꯔꯨꯅꯤ ꯃꯌꯥꯝꯁꯦ ꯆꯥꯔꯒꯦ ꯃꯌꯥꯝ ꯅꯨꯡꯁꯨꯛ ꯍꯣꯏ ꯐꯖꯅ ꯃꯌꯥꯝ ꯎꯇꯤ ꯑꯁꯪꯕ ꯌꯥꯝ ꯍꯥꯎꯋꯦ ꯒꯥꯔꯤ ꯃꯈꯣꯟꯁꯦ
ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯁꯣꯔꯣꯛ ꯃꯄꯥꯟ ꯅꯛꯄꯅꯤꯅ ꯒꯥꯔꯤ ꯃꯈꯣꯟ ꯃꯔꯥꯡ ꯌꯥꯝ ꯇꯥꯔꯕꯅꯤ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯑꯣ ꯁ꯭ꯀꯨꯜꯒꯤ NCC ꯇꯧꯔꯤ ꯃꯥꯜꯂꯦ ꯌꯥꯝ ꯍꯥꯎꯗꯤ ꯌꯥꯝ ꯍꯥꯎꯋꯦꯕꯨ ꯃꯔꯣꯟ ꯈꯔ ꯊꯣꯛꯏ ꯑꯩꯅ ꯆꯥꯔꯝꯃꯣꯏ ꯌꯦꯡꯕꯁꯤ ꯎꯔꯒ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯦ ꯑꯩ ꯌꯥꯝꯃꯥꯟꯕꯤꯁꯦ ꯄꯨꯔꯥ ꯃꯄꯨꯝ ꯑꯣꯏꯅ ꯆꯥꯎꯕꯅꯤ ꯃꯀꯣꯛꯁꯨ ꯆꯥꯕ ꯀꯤꯗꯦ ꯐꯖꯅ ꯌꯥꯎꯔꯝꯒꯅꯦꯕ ꯅꯨꯡ ꯑꯗꯨꯅ ꯆꯥꯔꯔꯣꯏꯒꯦ ꯃꯀꯣꯛꯁꯤꯗꯤ ꯁꯤꯡ ꯆꯥꯊꯣꯛꯀꯦ ꯉꯁꯤꯗꯤ ꯂꯣꯏ ꯍꯥꯎꯋꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯆꯥꯕꯁꯨ ꯂꯣꯏꯔꯦ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯉꯥꯏꯔꯕꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯍꯟꯕ ꯀꯥꯎꯔꯝꯒꯅꯨ ꯑꯗꯣ ꯃꯌꯥꯝ ꯃꯊꯪ ꯀꯩ ꯆꯥꯕꯤꯔꯛꯑꯣ ꯑꯗꯣ ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝ ꯃꯇꯥꯡ ꯑꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ